Hello guys, welcome to my channel. Ngasidi SSC GD 2024 ki final result ki matangda video ama semjabani. Physical, medical loinamak loiraga final merit list ta yarokpagi total da 3,51,000 something je sidagi 46,617 khanbagi matangdani. Result check taubada horen postcode se A B C D E F I se simunna khangbiro. Female gina total da 5,150 si baki manungda 4,891 si se khalle OBC AC ST UR EWS loin punchilaga adudagi male gina total da 41,467 sida 39,375 se select tawra masida pilaba annexure 1 2 3 4 sida phajana yengadobadi annexure 2 ga annexure 4 gani annexure 1 ga 3 ga sidi SSF ki vacancy oigadini cutoff yam wangmani sigi sidi list 1 female candidate list 2 male candidate si list ani se kitang phajana select oiraba mi singdugini yengadobani si oina 845 sidi with hell gini female gi list to sida laire cutoff to Manipur kita singkhatlaga yengasi Manipur gi cutoff se kaya oibano haibajudi screenshot tawrakanda adum yengbiro sida laire OBC SC ST general loinamak sure cutoff singse border area B na border haiba G na general haiba N na naxal haibani si se screenshot tawraga adum yengbiro sina male candidate ki cutoff sing general border naxal sida loinamak haidokpa laire Manipur gi amuk yengminarasi chingkhalakige Manipur sigi sisu cutoff se handak mamang chahidagi handak chahinadi wangbani mai post kari mayam laibado sida laire Maharashtra lora Manipur lae Manipur gi se sidagi haure cutoff singse adum yengbiro adagi makha kharachu adum chingkhalakige screenshot tawrakanda adum yengbihawro sida laire Manipur gi se pulapna kayamukno yamdi yamme male nen yamme female dagidi screenshot tawrakanda adum yengbihawro video sing asigidi sa sida sum loisinjarage.